Malem Pumbada World Tourism Day Pangpunagum Manipur Sunumit Sea Tourism and Job a better future for all Haibaridam Danone District Team and Kanaka Long Mailam Pakta Pangtoki. Amasong namin mga ni Chum na pangtukadaba Manipur Gining Tauraj Street Chandraki Kaniga Kungamasa Laksuba Nakitaba Gining Karanwa Sigidrat Sidwa Kada Pangtoki. Member Kurumjari Dum Ning Bribas Impact News ni ay Bijana Manohar Mem na Husi Punja Asi Pawagi Maruba Pauksing Miamda Bijari. Malem Pumbada World Tourism Day Pangthok na Bagum Manipur Su Numit Asi Tourism and Job a better future for all Haibahiram Danone District ki Manung Chanba Longmai Lampakta Pangthokre. Manipur lenga ki Manipur Tourism na Sinduna Pangthokhiba Thoram Aduda Chief Minister Nongthongmam Biren, Manipur Legislative Assembly ki Deputy Speaker K. Rovindro, Minister Karam Sang, Youth Affairs and Sports Minister Letpao Haukip, Tourism Corporation of Manipur Limited TCM L Chairman Oriba Sapam Ranjan MLA Awangbao Nimai na chungba MLA sing yauna lenga ki police amasung civil gi makok thungba official sing na saruk yaki tharam masida lamda masida khundari ba tongan ba furup sing gi nat ki oiba jagoi isai kaya utpana tharam adu gi mapung oiba Thoram Oiki. Thoram adu horakpada district adu gi miyam na Chief Minister N Biren yauna Minister MLA sing Sung Lengaki of official sing da Nat Kyoiba Lengyan Fi Manama Sing na Chungba Polam Sing Kudol Tamki World Tourism Day Thoramgi Kudong Chaba Lauraga District Adugi Organization Sing Mafam Adugi Award Apa Sing Yangshin Bio Haiba Wafam Kaya Yawa Memorandum Sing Pisinki Langmai ground da pangthokpa thoram aduda stall kaya hangduna mafam adudagi puthokpa pothok utki thoram aduda athoiba mithungnen oikiba Chief Minister Nongthongmam Birena nonegi railway bridge makhongda international tourist center ama hangdok lagani haina lauthoki Chief Minister N Birena makhatana lamdam asida hojiti tha amada foreign tourist lising amagi mathakta lakle adubu tourist singna koiningba ekhoina di mafam piba ngamdre tourism hena chakhot halabadi naha sing thabak phangdabagi awaba kopa ngamgani haiki Manipur Tourism Forum na Department of Handloom and Textile Government of Manipur Center for Entrepreneur and Skill Development Manipur University amadi India Tourism Imphal Office ka punna khusam naduna World Tourism Day 2019 ki thorang asi maibam lotpa singda leiba Imphal Peace Museum da pangtokri Manipur State ki oina tourism sector achi thabak phangdaba naha singi amata ngairaba thabak phangnaba machak oigani state asigi singtha ningai oiraba tourism potential sing darkar leiba machak sing sangatpa ngamdabana arembada taduna leire haina Babina Hospitality and Healthcare Industry Private Limited ki chairman and managing director Dr. T.S. Davlina phongdoki tourism and jobs a better future for all haibahiram da Tokiba Toromaduga Mari Lenana Dr. T.S. Davlina Makha Taraduna Kumjali Singani Tarahum Doidagi Hauraga Chaliba Chahi Asi Fawuda State Asidal Leba Asugi Amadi Atopa Lebak Singi tourist lak Paki Chang Yamna Hengalagli Sahi Asigi Oina State Asida domestic tourist lak Amaga Lising Taratrukat Subna Contrani Toy Aduga International tourist na Lising Mangaga Chani Gani Putaret Lakre State Asigi Law and Order Gifibam Fagalakpa Amadi Lamdamasigi matangda miyam na khangba hengalakpa lamkoiba singi masing asi hengatpa ngamlakpani touristing na state asida lakpa matamda yamna nungaiba mafam ohenba touristing na chathok chachin tawbada matamda apamba apanba ohendaba atmosphere ama sembiba ngamlabadi state asigi tourism sector da hena khumang chawsin mangamgani loinana miyoi kaya da thabak phanganduna state asigi miyam da thabak phangdabagi awaba ama mayoknariba asi yamna hena kokhan mangamgani haina Dr. Davlina phongdoki tourism harga koina hotel gangta bubi ade hotel jina major ni moi leibhamne aduga right from hek lakpadagi moi transportation tor lakadani aeroplane lakpe bus na lakpe taxi lakpe madudagi dum hawrabani laktriganda moi travel tawagi planning ama already hawrabani planning tawam slay the tour operator ki role mayam leire lakma tamda sai transportation dum leire la matung da hotel changa kan hospitality ki loina madui da mayam na moi bu seba tawdna kotna moi nungai na ba sinbirani purgi ningsang ba ya ba kari kari mai man to kari leibe airport che kari leibe ya se khar leigrani aduna adu saraga hingba kangbu ding so mai business khar phangani aduna
pull-up na chain reaction pull-up point chakop inagada pull-up point kana minagada baduna job creation da masimang na ne khoina tourism si khwaidagi chawba job creator amani na khoina haijiris Ngasigi thoram aduga mari lainana Manipur Tourism Forum gi President Hais Radhakrishna Sharmana haikibada Manipur Tourism Forum na sinduna World Tourism Day gi thoram ama pangthokliba asi maru oina state asigi tourism potential loinana sector asina naha kaya da piba ngamgadawribani khudong chabasing adu miyamda khanghananabani handak chahi asigi oina World Tourism Day gi theme ase tourism and jobs a better future for all asisu lamdam asida lairiba naha singa chunaba theme oi state asida lairiba naha oriba mahairoi singda tourism sector asi thaba phangnanabagi yamna phaba khudong chaba amani Khanghanba matam oire haina president asina phongdokhe ngasigi thoram aduda handloom and textile gi director Lalmi Kamai Manipur University gi MEMS gi director Professor CS Vohal Maitai yauna mahiro kayana saruk yakhi handak ki theme sisu yamna chana ba tourism and job ko better future for all haibane ba sidai da satra da target to ba madaka leibra haina khanba da gi koina satra da target to si karam ba institute leibage haina thikala kana Manipur University ki hoji Center for Entrepreneurship and Skill Development haina amalai re ko adagi satra mayam am kokhachare adagi classic hospitality group ki ko mayam am kokhachare then hoji kangi medical tourism ki laiba sida so koina sisa hospital ki nursing ki scope amalai base sima so kokhachare mayam se tahal lagadi moida ano ba kano ma pi gadra haibadugi hillama Numin mangani chupna pangthokadaba Manipur gi ningthau Rajashri Bhegachandra gi chaniga kongama thoilak suba laikhidabagi ningching thorang ngasi Gujarat ki Dwarkada pangthokre Manipur gi jagoi ras amadi sanskritanna malem gi phampakta achauba fida ama kanba ngamliba asi ningthau Bhegachandra gi achauba khudol ni haina Manipur gi ningthau laisemba sana jawbana singthaki ningching thoram asi gi manung channa ngasi laifamlen Dwarkada leibak gaumati ghata Miyamna asnan tauraba matungda Swami Narayan Mandirda cheng haibagi thoram pangthoki thoram maduda saruk yakiba ningthau laisemba sana jawbana Manipur gi kala sanskriti bu awangba thakta pukhatnaba honaramba ningthau Bhegachandra bu ngasigi mirolna kakphom thokche haina phongdokhi Rajashri Bhegachandra Cultural Foundation na sinduna pangthokpa thoram aduda saruk yakiba foundation asigi wangangloi ti irabotna ningthau Bhegachandra na Manipur gi culture bu yokhatnaba honaramba manglan bu mangphau na handuna da sak takpa haibasi foundation asigi pandamni ningching thoram asigi manung chana Dwarka gi laifamlen kayada chattuna Manipur gi laikhidraba ningthau rel singi mafamda tarpon haisoi katkani amadi Manipur bu tangdu laitaba lamdam ama ohenanabagi damak thaunigani haina phongdokhi ngasigi thoram aduda Manipuri Manohar Sai Sabha Urivokta Sanskritana gi thaugal utkhi Fejor district ki manung channa henchung punji village cha layong khangdaba laina na maram oraga August thadagi na September kunga humdoi fawda mioi mari laikhidaba adu mi painingai oide haina health service Manipur ge director Dr. Kanguzam Rajona phongdorakli mioi mari laikhidaba adu ga mari laina impact news ka akhanamna unaba amada Dr. K Rajona makata na hai hojik fawgi oina mafam adu da hana dagi milaiba medical chimna akanba mongda laina layong khang doknaba tijeli maduda phangba report ke matung ina laikhidraba mioi mari adu masagi oiba layong khangba ngamdaba anabana maram oiraga sibo oigani haibagi report lei loinana laina asi area aduda mafam ataida sandokpa laite madugi report su directorate phangle laikhidraba mioi mari adudagi phangba report ke matung ina mapung oina liver amasung kidney da sokpa thengnai makhata na yeng darka laiba Kuju Khulai Singh Doctor, Nurse, amasung Laboratory Technician, yauna darka laiba khudimak suraba team medical team amaga loinana mafam aduda changsilagani masigi damak sem saba loire haiki panba yabadi hariba pau asi hek tawdagi mafam aduge MLA Dr. Chaltolian amo amadi ADC gi member Lal Hosan na ngarang mafam aduda khudaki oina medical team ama thaduna yengsin basu hokre
ngasai tholi ba laina chi koi na amukta da khato thobu nati mafam da digi matam ji kharga khenar ga thakai mu khenar ga thokpa kai ni habs laina ji ko epidemic oina koi laina pak san he da tobu nati ba masi masagi anaba ama oiba dong na tori koi na clinically koi na hoji test tawdi bawgi mamang ji dadi prejol gi CMO site gi akoi ba digi doctor thajali loina na ba new life trust saina koi NGO masu atai da koi na ni ga thami moi mateng lor ga koi chemen satari adu ba heng dagi di koi center dagi i test tawna ba kit mayam puraga koi jiri gi lambi dagi तौर चंगनी मीपानी लेते हजिक अनाब से अमत लेते कई वानी लेते कई खोई खंगनब डिटेक्ट सोई तौन गवर्नमेंट साइकेटी मोइन गाड़ी पीगनी थाव पीगनी हिदाक लांग किट लोई पीगनी पैसा पीगनी मधु चंगनब नोइन तब याब तौन प्रिंसिपल सेक्रेटरी की साइड वाफम ले Hazardous goods carrying for petrol TT cruise hai bahiramda ngasidagi hauduna numit humni chupna chathakadaba petrol amasung diesel na chingba puba oil tanker driver singi oiba refresher training program haudokre training program adu Indian Oil Corporation Limited Malom Imphal amasung School of Driving Automobile Technology so that lamfel ani na punna sinduna malom da leiba oil depot ki conference hall da pangthoke bane tharamadu da transport department ki joint director BK Sharma traffic police की SP KH शर्मा फायर सर्विस की DDO नवचंद्रा इम्फाल वेस्ट की DTO TS दिनचंद्रा सोदात की सेक्रेटरी ई रामेश न चिंबा मियोय सिंगना डाइस मेंबर सिंग ओइना सरुक याबगा लोनना hazardous goods carrying for petrol TT cruise hai bahiramda resource person sing oina wangang ke thoromaduga mari lenana sodat ki found that TS ibo chobana high liquid oiba posak petrol diesel puba gari thoriba sing asina posal sing adubu puduna gari thobada khangadaba amasung ingadaba चटकदबा नियम अमसुंग रूल कया लेरी ngasi thoram asi aduguma niyom amasung rules sing adu khanghananaba gi pandamda ngasi gi asiguma training program asi pangthokpani haiki ngasi gi training program adu da petrol diesel puba oil tanker driver yang khairomna saru yaki oil puba sida duki matik lugre mai hong lang pok thokpa yaba ama oirapani na ko thauji halaga tharokpa matam da koi gi thauji lik oibana chingba mai tanker sida ko nagumba mana koi churup eri na chingba thauga saigi hek lang thorokpa matam didi yam laina lamba phangakani koi gi thauji sigumba chingsidagi koi chechen thorang adigi driver sing na kamai throga gari thaugadagi haibase sigi matang dani koi yam kumna hoji koi gi resource person chingna mayam da tobiri ji chahi manung da mari rak aitare refresher course 3 days ki ha hum kanaraga sumaina koi na ngachi program achi pangthok chabani kari gumba da churup बेरी क्वा हाइना चिंगबा याम मखोइनि साजे सी सिजनरगा थरकपा मतमदे एक्सीडेंट जिसु अदुम मपुंग फाना अदुम थोइएबो जिसे कोइ मणिपुर जे अदुना ड्राइवर जे कोइ ज्ञान ताहानबा हाइबनि सिगी 3 days सिगी मनुंग चना रिफ्रेशर कोर्स पीरि जे suicide prevention की matangda media interaction program amanga si Chuchampur district ki Hornbill studio da pangthokre district health society national mental health program na sinduna chathakiba medical media interaction adu da NES ki vice president Gausolian Samchina Haikibada Kumjali Singani Taratruk Yangnabada Kul Asida Suicide Tobagi Chang Asi Yamna Hangalale Equina Suicide Toba Dagi Naktok Nanaba Honabada stakeholder Singi Chauraba Todang Lay Haiki Masigi Toramaduda Chuchampur district hospital ki secretary Dr. Jingongman Goitina Hai Social and Development EVC ki director Ginman Swan Amadi Raven Kolgi Councillor Nemi Lalnem Tombing Yang na mafam adugi miyamna saruk yaki Swasthya hi seva campaign ki manung channa Thawal district police na DC office Thawal Amadi Thawal municipal council ga punna khusam naduna cleanliness drive ama chathakre ngasi ayu pung taruk tagina nipan pawwa Thawal district police ki police officer amadi personal pumna mangna saruk yaduna district asigi manung channel riba police station sing outpost sing amadi ASP office ki complex ta cleanliness drive adu chathakibane drive adu da plastic waste sing yauna fata haudi kaya Kongat Kibaga Lonana Kongalaba Fata Haudi Sing Ado Thawal Municipal Council ki gari na amuk lokhatuna mafam chabada hondoknaba puki Matang swaise break malawjagi break ki mathungda ngasi New York ta pangthokadoriba humdra mari suba UN General Assembly ki mifam da Prime Minister Narendra Modi na wangangani haibagi pau amadi Manipur amasung malangi tongan ba I pau sing puduna laksage impact news pami tadon lebu mayam amuka na taram lok chadi bulletin asigi makhata ba pau yam da pijari
ngasi New York ta pangtokadoriba humphudra mari suba UN General Assembly gi mifamda Prime Minister Narendra Modi na wa ngangani Indian Standard Time da numidang wairam pung 3:30 taba matamdagi UN General Assembly gi mifam asi hogadabani aduga numidang pung 9 dagi na 8 fawbugi manungda mifam asida Prime Minister Narendra Modi na wa nganglaba yai hairi mifam asida Modi na mahaki Lengakna Lairaba Healthcare Yauna Hiram Kayada Lokaliba Torang Kaya Asi Yauna Combat Terrorism Amadi Climate Change Ki Matangda Wangangani Haidi Panba Yabadi Wall State Indiana Achoba Thodang Lona Nabasem Sarapa Asi Dagi UN General Assembly Gi Mifamda Prime Minister Bu Wanganganaba Hairapani UN Ambassador Syed Akbaruddin Nahai India Si UN General Assembly ki permanent representative amani loinana mifam asina positive oiba outcome purak pangamgani haiki Maharashtra amadi Haryana Assembly Mikhal gi miref che pishin bangasi dagi haukre loinana miref che pishin bagi roba matam na lagliba October 3 oiri aduga Mikhal asigi scrutiny na October 5 ni loinana Mikhal asigi miref che laktopagi roba matam na October 3 ni seat chani ga marfuni fan leiba Maharashtra amadi seat maudra leiba Haryana Assembly Mikhal punna October 13 da pangthokadabani Mikhal asigi vote masing na October 13 da thigadabani Maharashtra Legislative Assembly gi chahi manga gi term asina November 9 da aduga Haryana gi na November 2 da loigadabani Belgium da huzi chathariba India Belgium ani gi barakta chathariba 3 match hockey series ki ahanma match India na Belgium bu panjal ani chinoda maithiba pikre India gi panjal ani adu Mandip amadi Aksadif ani na match adu gi minute 38 amadi 53 chatpa matamda chankibani series asigi ani suba match hayeng sanaragani Manipur ki thang ta amadi junior wushu sanaroi singbu taramna okre ngasi International Peace and Social Advancement IPSANA sinduna Khumal Lampa Sports Complex ki multipurpose hall da pangthokiba achamba thoram aduda IFCD amadi Yas ki Minister Let Pau Hokip IPSA gi President Joy Kumar ngapigani Joy Chandra Konthokjam Icham gi advisor and Rajendra amadi social worker Y Rohosu galonena lamdama sigi sana khotnabagi lamdama saknarba miyoi kayana saru yakhi ngasigi thorom aduda chaliba chahi asigi September 15 dagina kun fawada Chandigarh da leiba Punjab University da pangthokiba 19 lakh suba Junior Boys and Girls National Wushu Championship aduda lamdam asigi nupa macha amadi nupi macha sanaroi singna wushu gi tongan tongan ba masana singda gold medal 15 silver medal 5 amasung bronze medal 3 punna medal kunga 3 phanglaga champion asigi overall champion takiba team asigi sanaroi amadi official sing aduga chahi asigi August 13 dagina September 3 fawada Republic of Korea gi Qingzhou da city da pangthokiba manga suba international thang ta championship adudana Manipur gi sanaroi tarana gold medal 8 amasung silver medal amaga Laurakibaga loinana team asigi coach ahum amadi team asibu lamjing kiba World Thangta Federation gi President Hais Prem Kumar yauna ngasigi thoram adubu sililang liba singna achamba khudol pot sing piduna taramna okay malemda Manipur bu masak takpada choba thodang ama lauriba sanaba asi sanabagi lam da lairiba association singna ani thokpagi hainabi asi thadok laga amata oina punsin narabadi lamdam asidagi afaba sanaroi masing khangdana puthokpa ngamgani haina ngasigi thoram aduda saruk yakiba IFCD amadi Yas ki Minister Let Pau Hokip na wapumasi thamki Manipur da any discipline masana sing asida ani ahom thokpagi hainabi thadok asi habase gi achamba agi appeal akoigi hogalaiba haron singi kari haigini train haigidra chakna kanglon haigidra magi chakna kanglon da hojiki mama da papa da paisa paidresu chakcha roi masidigi bai leidadi ikhu kathalani ka leidadi haigi kaiba karasi laga aduda lesabi macha singna aduda tong tong chakma masisu thadoksi aduna akoi mayam changa kanda tunga hogolakadaba na haron singi akoi samaj se society se kamaina toksigi se kok chungsanaraga
अफब लंबीदा अकोई समाज से पूनब होनबदा अकोई मयामगी इथौदांग चाउना ले हाइबसे अहनसिंगसु आई नोलुचक बिष्णुपुर डिस्ट्रिक्ट के चाही तरा मरी गिदगिना तरा तरुक फावगी मनुंगदा लैबा नुपा मचा अमदि नुपी मचा सिंगी ओइबा डिस्ट्रिक्ट एथलेटिक मीट लागलेबा सेप्टेम्बर 15 गी अयुक पुंग 3 ताबा मतमदा मोइरांगी हाइस नीलमनी सिंग स्पोर्ट्स कॉम्प्लेक्स ता पांगथोलगने हाइना बिष्णुपुर डिस्ट्रिक्ट एथलेटिक एसोसिएशन गी चेरोल अमना खंगलकले लोइनना डिस्ट्रिक्ट एथलेटिक मीट असिदगी खंगलबा सानरोय सिंग अदो नवंबर 15 दगी न 15 फाव पांगथोकदोरिबा तरा तरलक सुबा नेशनल इंटर डिस्ट्रिक्ट जूनियर एथलेटिक मीट सरुक यारगने हाइरी अरब द बुलेटिन असिगे हेडलाइंस अमोन म्यामदा थमजरी मालेम पुम्बदा वर्ल्ड टूरिज्म डे पांगतनो बुगु मणिपुर दसु नुमिदासी टूरिज्म एंड जॉब ए बेटर फ्यूचर फॉर ऑल हाइबे हिरमदा नोने डिस्ट्रिक्ट के मनुंग चनबा लोंगमाई लंपाक्ता पांगथोकते अमसुंग नुमित मंगानी चुपना पांगथोकदबा मणिपुर की निंथौ राज्य श्री बेगल चंद्र की चानी रकुनगा माथोय लक सुबा लेखिदबगी निंसिंग थौरंग मसिदि जुरात की द्वारकादा पांगथोकते